Thadau Students Association TSA na Thadau Baptist Church Leaders ahombo tamthiba mongda ambush chathaduna hatkiba amadi mioi manga asok apanang hankiba thodokpu akanba mongda yaningda bafongdorakli Vicky Thadau spokesperson TSA GHQ na khuyek piduna thadorpa cherol amada thokliba Manipur gi irang na maram oiraga Manipur police na tang 16 da thokiba thodok adugi thodok thokpham mafamda matam chana yoba ngamkide adubu Major Sahil Rishi Captain Nando Babu na Colonel Radhakrishnan Commanding Officer 33 AR Amadi Brigadier Pradyus Kumar DIG HQ 9 Sector Assam Rifles ki miyeng makada thodok thokpham adubu yengshinki Amaromda Assam Rifles na combing operations amadi encounter ngapigani counter terrorism operations chathanaba leirabasu soglaba sing amadi leikidraba singi caretaker ki mawongda thabak tawbu pendaba fongdorakli Manipur police na law and order ngakpagi mahuta dead body amadi asokpa sing puthok pusin tawduna leire matik chaba mawongda counter insurgency operation chathaba leite masida takpati DGP mathau tawdre takpani haiba wafam thamlakli Amaromda CM Khemchana Luchingba Laingak Asina Church Leaders ahum tamthina hatkiba numit mangani suraklaba fawba karigumba action amata lokhatna leiri amadi leiriba Deputy Chief Minister Anisu Thadau Baptist Association amadi leikidraba Reverend Dr. Bumthang Satlauga marile ama leiribani adubu karigumba thabak amata tawba leite Thogliba thodo asibu na thainaba hotnabagi mami changna tari chathar rakhiba ambush adu terrorism gi thawngni haiba khangna CM na victims family ka unaduna thodok adubu yaningdaba fongdok pakhak tabak tawri leikidraba sing adu Thadau singi church leaders ni kaukthokpagam uri masina terrorism thawng chathariba singbu yokhatpagi mami ama tare haibasi haimanba thokloi haiba wafamsu cherola sinama khatari Lonana athubada chapchava investigation chathanaba case asi National Investigating Agency NIA da sinabiu amadi hinghauriba Thadau church leaders singda security pibiu Kuki organizations na false propaganda sandokpada athingba pibiu matik chadaba DGP lokthokpiu amasung Thadau singbu Imphal da layingba matamda michang naibagi thabak tawba lepu haiba wafam sing thamlakli